post mortem. Wakhaldo ungduna ngayakti lehele rupam luna tinaba mamana biyan babu themjile kaishu tawroje warnu ishor leri haiduna waraklaba chiruba kandada taibang miyoibana lai leri haiduna laibu hek hek ningsingle phana sangbududa famlaga kapli manba maithongna leitiengoi yuhenbado tasilaga famde rupamna yarese kaishu tawroi sembiba mapu ningsing chaiduna hairame yuhenba mamituna amumu angang machugi blabdo mutlabra haiduna koying yengi adubu angang machugi blabdudi adumuk thale pusinba koiresu operation do pakek loiba yadabnina patient do ningthina operate tawri takpane yuhenba nupa oijarasu matang duda kapning fawe karamba laik te I nupadi kappa ite haiduna aduna kapning fawrabane adu miyam mangda magi yamna sonthaba mataudo maka uthokningde sarakna pung ani gi matung oti gi angang bamaido mutkibaga Regina inthorakle aduga warta siptaw Regina pu laing liba Dr. Damena kashutu dok patawroi magi critical condition dudagi mag handokle UN bamadi Dr. Damen awai khum tongnare Doctor thoidokpa magi saita akaiba lerodra minna uba ngambagi saktido mangdriko Dr. Yuenba mangdri magi sait uba ngamba fajana ningthina leiri mamita changkhiba glass machesingdo loina lakthoi magi retina pupil iris area da defect kaisu leite hoi cornea gi area da khardi sukli sidi mild injury ni tamna fagalakani kaimta pakhalunu adu doctor thuidokpa asukapani leiteko adugidi leite kaimta warnu magi mamita pullibasidi o magi mamita pullisidi after 1 week leiraga lautokpa yagani thank you doctor most welcome kaishu tawroche pakhatpa fabiro Dr. Damen gi wadu tabada masado ne hekta Mina pau tambadagi nasai waidi miul thawal sukhidrabane mitta sokle haba pau du tabada thoidokna mitta sokte khangbadagidi masada leiba chingnaba pummado kokhre haujikti Regina operation loirba matung rimski female eye ward leibadom dalai ma ki bed pire tongana mayang punna leiminabdo nungai theduna cabin namado ne ship tawre Regina di anesthesia kaplubuga operation tawrubagiga wakhal tadana beta yataduna leiri magi nupigi condition khara normalize oirakpaduda wakhal budi khar fare masu magi nupi budi khar fagale mayumda lehuriba macha nupa salai nganbana kamdorungondabano khanbada awaba mudi wari macha gi phibamna kamdau bahaiduna ma call tawrga pawlawe salai nganba thudokpadi tawde drip ama kaplaga tumin ningaidana phamungda yataduna leiri habagi paw masanu pabu sangori basingdugi maraktagi amana paw pire masanu pabu khara kupna senaram haiduna hairame matam saujinki numichu tamna taragle amai bi tamagi asibak sangadu poloinaba mayum nomda ngasaine puthakre siriba maibi dugi khallubudu yenba nungai jaramde karigumba siriba imung manungduna ba men tadaba lebak macha tadaba imung mo oiramduna makhoi mathakta case kumba natragana sen piyu hairakadra khanmane adubu amai bi tamadi mayum pande magi haibada kana leite hanna yengbada mabok sing thokpa arapadi macha sing amana arobi mathau mangam pangthoknaba pukhrabane accident haibasidi accident ne thoina wakhal tadabadi tawde adubu ma wakhal di nungai jade maraibak thibi amai bi tamagi mathau mangam pangthoknaba honabada mana chobu mateng pangge haiduna yuenba wakhalda di khankre
ꯆꯥ ꯑꯃ ꯁꯃꯣꯁꯥ ꯑꯃ ꯆꯥꯔꯒ ꯃꯥꯛ ꯂꯩꯔꯤ ꯑꯁꯣꯛꯄꯗꯨ ꯁꯪꯅꯕ ꯔꯦꯖꯤꯅꯥꯒꯤ ꯃꯅꯦ ꯂꯇꯥꯒ ꯃꯥꯒꯇ ꯉꯥꯏꯍꯧꯔꯦ ꯀꯥ ꯍꯦꯟꯅ ꯁꯦꯔꯤꯌꯁ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯇꯩꯗꯨꯗꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯜꯍꯟꯈ꯭ꯔꯦ ꯀꯦꯕꯤꯟ ꯃꯅꯨꯡꯗ ꯂꯇꯥꯒ ꯌꯨꯍꯦꯟꯕ ꯈꯛꯇꯒ ꯇꯔꯛ ꯇꯔꯛ ꯂꯩꯍꯧꯏ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯥꯏꯔꯛꯂꯦ ꯌꯥꯝꯄꯥꯛ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯗ꯭ꯔꯤꯞ ꯕꯣꯇꯜ ꯑꯃꯒ ꯃꯆꯤ ꯂꯦꯡꯗꯅ ꯌꯥꯇꯥꯗꯨꯅ ꯂꯩ ꯔꯦꯖꯤꯅꯥꯗꯤ ꯂꯇꯥꯗꯤ ꯎꯏꯔꯤ ꯎꯏꯔꯤ ꯍꯧꯔꯛꯂꯦ ꯌꯨꯍꯦꯟꯕꯅ ꯏꯅꯦ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯣ ꯋꯥꯔꯝꯃꯅꯤ ꯑꯩ ꯁꯪꯍꯧꯔꯒꯦ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯏꯅꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯈꯥ ꯂꯥꯏ ꯆꯦꯟꯕꯗ ꯄꯣꯞ ꯇꯥꯔꯦ ꯍꯣꯏ ꯏꯅꯦ ꯑꯗꯣ ꯅꯪ ꯇꯨꯝꯅꯤꯡꯕ ꯀꯥꯟꯗ ꯍꯥꯏꯔꯣ ꯏꯅꯦ ꯑꯃꯨꯛ ꯁꯪꯒꯦ ꯍꯣꯏ ꯏꯅꯦ ꯌꯥꯅꯤ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯇꯥꯗꯤ ꯀꯥꯆꯤꯜ ꯑꯃꯗ ꯇꯨꯝꯊꯈ꯭ꯔꯦ ꯌꯨꯍꯦꯟꯕꯁꯨ ꯇꯨꯜ ꯑꯃꯗ ꯐꯝꯂꯒ ꯂꯩ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯕ ꯂꯇꯥ ꯇꯨꯝꯈ꯭ꯔꯦ ꯃꯇꯝꯗꯤ ꯈꯥꯝꯕ ꯌꯥꯗ 11 ꯈꯔ ꯍꯦꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯁꯣꯝꯗꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯤ ꯔꯦꯖꯤꯅꯥꯗꯣ ꯃꯪ ꯑꯃ ꯃꯪꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯟꯀꯟꯁꯤꯌꯁ ꯃꯥꯏꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯗ ꯕ꯭ꯔꯦꯟꯒꯤ ꯀꯦꯃꯤꯀꯦꯜ ꯍꯣꯔꯃꯣꯟꯁ ꯃꯌꯥꯝꯗꯣ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯔꯦꯖꯤꯅꯥꯒꯤ ꯃꯤꯠꯇ ꯃꯍꯥꯛꯁꯦ ꯎ ꯋꯥꯇꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯂꯝꯃꯥꯡ ꯑꯣꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯣꯏꯅ ꯇꯧꯕ ꯑꯃꯗ ꯂꯩ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯂꯝꯃꯥꯡꯗꯨꯗ ꯃꯆꯥꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯤ ꯊꯤꯕ ꯑꯣꯏꯅ ꯂꯥꯛꯄ ꯃꯥꯟꯕ ꯃꯪ ꯑꯃ ꯃꯪꯉꯤ ꯔꯦꯖꯤꯅꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯂꯥꯏꯉꯥꯟꯕ ꯏꯃꯥꯅ ꯅꯪꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯏꯆꯥꯅ ꯂꯩꯔꯤꯕꯁꯦ ꯏꯃꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯅꯪꯕꯨ ꯏꯃꯥꯗ ꯑꯩ ꯁꯤꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯑꯃꯠꯇꯗꯤ ꯄꯤꯔꯛꯑꯣ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯑꯣ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯎꯅꯤꯡꯕꯅ ꯅꯃꯥꯏꯗꯤ ꯉꯥꯎꯔꯦ ꯑꯁꯤ ꯍꯥꯏꯒ ꯔꯦꯖꯤꯅꯥ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯂꯥꯏꯉꯥꯟꯕ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯑꯀꯣꯏꯕꯗꯨ ꯈꯣꯟꯊꯥꯡ ꯌꯦꯠꯂꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯂꯥꯏꯉꯥꯟꯕ 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 ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯧꯕꯗꯣ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯂꯃꯥꯡ ꯇꯨꯃꯥꯡ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯨꯗ ꯀꯣꯏꯅ ꯆꯠꯂꯦ ꯑꯁꯨꯝꯅ ꯆꯠꯇꯨꯅ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯔꯦꯖꯤꯅꯥ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯎꯔꯦ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯁꯂꯥꯏꯉꯥꯟꯕ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯃꯥꯏꯗꯨ ꯃꯈꯥ ꯑꯣꯜꯂꯒ ꯇꯨꯃꯤꯟ ꯐꯝꯂꯦ ꯁꯂꯥꯏꯉꯥꯟꯕꯕꯨ ꯎꯕꯗ ꯔꯦꯖꯤꯅꯥ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇꯦ ꯃꯆꯥꯕꯨ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯐꯪꯂꯦ ꯈꯟ ꯄꯨꯈ꯭ꯔꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒꯥꯏꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯂꯥꯏꯉꯥꯟꯕ ꯏꯃꯥꯅ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯃꯤ ꯅꯪꯕꯣ ꯏꯃꯥꯗꯤ ꯅꯪꯕꯨ ꯊꯤꯕꯗ ꯁꯥꯠꯂꯨꯔꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯃꯥꯅ ꯅꯪꯒꯤ ꯆꯔꯥ ꯋꯥꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯂꯕꯅꯤ ꯏꯃꯥꯗ ꯅꯪꯕු ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯔꯝꯗꯥꯏꯅꯦ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯔꯦꯖꯤꯅꯥ ꯊꯣꯡꯒ꯭ꯔꯥ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯉꯥꯡꯉꯤꯕ ꯁꯛꯂꯤꯕꯁꯤꯡꯗꯣ ꯁꯂꯥꯏꯉꯥꯟꯕꯗꯤ ꯇꯥꯔꯝꯗꯦ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟ ꯃꯃꯥꯏꯗꯣ ꯂꯨꯛꯊꯔꯒ ꯐꯝꯃꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯑꯉꯛꯄ ꯄꯣꯛꯏ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯂꯩꯈ꯭ꯔꯤꯁꯤꯕꯨ ꯈꯜꯂꯝꯃꯦ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯏ ꯀꯥ ꯍꯦꯟꯅ ꯃꯆꯥꯅ ꯂꯝꯍꯦꯟꯕ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯥꯟꯅꯕ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯊꯣꯡꯒ꯭ꯔꯥꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯩꯕ ꯃꯆꯥꯅꯨꯄꯥꯒꯤ ꯁꯒꯝꯗꯨ ꯂꯥꯛꯂꯒ ꯆꯤꯡꯈꯠꯂꯦ ꯃꯆꯥꯅꯨꯄꯥꯕꯨ ꯈꯨꯗꯥꯡ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯃꯁꯤꯁꯨ ꯁꯨꯛꯂꯦꯡ ꯂꯦꯡꯗꯦ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯃꯃꯥꯅ ꯃꯥꯕꯨ ꯆꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯅꯥꯆꯨꯡꯂꯝꯗꯦ ꯔꯦꯖꯤꯅꯥ ꯃꯆꯥꯅꯨꯄꯥꯒꯤ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯔꯦꯖꯤꯅꯥ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯉꯥꯟꯕꯕꯨ ꯊꯣꯡꯒ꯭ꯔꯥꯗꯒꯤ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯔꯒꯦ ꯈꯜꯂꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯅꯝ ꯀꯟꯕ ꯃꯆꯥꯅꯨꯄꯥꯕꯨ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯒꯦ ꯇꯧꯕꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯔꯤꯛ ꯃꯈꯣꯜ ꯇꯥꯔꯛꯏ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯔꯤꯛ ꯃꯈꯣꯜ ꯑꯗꯨ ꯅꯤꯜꯂꯤ ꯀꯗꯥꯏꯗꯒꯤ ꯃꯈꯣꯜꯅꯣ ꯍꯥꯏꯗꯨꯅ ꯔꯦꯖꯤꯅꯥ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯨꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯄꯨꯈ꯭ꯔꯤꯒꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯒꯤ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯏ ꯅꯥꯏ ꯇꯩꯔꯕꯤ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯑꯃꯥꯏꯕꯤ ꯇꯝꯃꯨ
ꯐꯨꯛ ꯂꯥꯎꯅ ꯃꯀꯣꯛꯇꯣ ꯂꯤꯈꯠꯂꯒ ꯃꯌꯥꯗꯨ ꯏꯅꯥꯏ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯉꯥꯡꯁꯛ ꯉꯥꯡꯅ ꯆꯥꯗꯣ ꯈꯩ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯅꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯦꯛꯁꯤꯗꯦꯟꯗꯨꯅ ꯃꯔꯝ ꯑꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯍꯤꯡꯊꯠꯊꯠꯄ ꯇꯥꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯒ ꯂꯩꯕ ꯁꯂꯥꯏꯉꯥꯟꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯃꯥꯏꯕꯤ ꯇꯃꯥꯅ ꯂꯨꯔꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯔꯣꯜꯅꯨꯡꯗꯨꯗ ꯆꯤꯡꯊꯈꯤ ꯁꯂꯥꯏꯉꯥꯟꯕꯕꯨ ꯆꯤꯡꯊꯈ꯭ꯔꯕꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯁꯂꯥꯏꯉꯥꯟꯕ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯅꯠꯇꯦ ꯏꯆꯥꯕꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏꯌꯦ ꯀꯩꯗꯧꯅꯨꯡꯗ ꯁꯨꯛꯌꯥ ꯌꯥꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅꯤꯡꯅ ꯔꯦꯖꯤꯅꯥ ꯀꯞꯍꯧꯔꯤ ꯔꯦꯖꯤꯅꯥ ꯁꯣꯝꯗ ꯔꯤꯌꯦꯂꯤꯇꯤꯗ ꯃꯆꯤꯟꯗ ꯐꯃꯨꯡꯗ ꯍꯤꯞꯅ ꯀꯞꯂꯤꯕ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯁꯂꯥꯏꯉꯥꯟꯕ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯁꯥꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯀꯗꯣꯏ ꯇꯧꯔꯤ ꯃꯄꯨꯔꯣꯏꯕ ꯌꯣꯍꯦꯟꯕꯅ ꯔꯦꯖꯤꯅꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯄꯔ ꯑꯣꯏꯔꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯦ ꯁꯦ ꯅꯆꯥꯅꯨꯄꯥ ꯁꯂꯥꯏꯉꯥꯟꯕꯗꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯌꯨꯝꯗꯅꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯧꯋꯦ ꯔꯦꯖꯤꯅꯥꯅ ꯑꯣ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯤꯠ ꯄꯨꯟꯁꯤꯜꯂꯤꯕꯁꯦ ꯑꯩ ꯀꯔꯤꯝꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯁꯦ ꯀꯔꯤꯁꯨ ꯇꯧꯗꯦꯁꯦ ꯃꯥꯏꯅꯔ ꯏꯟꯖꯨꯔꯤ ꯍꯥꯏꯕ ꯃꯥꯏꯅꯔ ꯏꯟꯖꯨꯔꯤꯅꯤ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯁꯦ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯔꯦꯖꯤꯅꯥ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯇꯨꯃꯤꯟ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯑꯩꯕꯨ ꯉꯁꯤ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯁꯦ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯆꯤꯟꯗꯣ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯦ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯑꯦꯛꯁꯤꯗꯦꯟ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯉꯁꯥꯏ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯂꯛꯑꯦ ꯀ꯭ꯂꯥꯝ ꯗꯥꯎꯟ ꯁꯦ ꯔꯦꯖꯤꯅꯥ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯍꯧꯈ꯭ꯔꯦꯁꯦ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯅꯪ ꯃꯤꯠ ꯑꯅꯤꯃꯛ ꯈꯔ ꯁꯣꯛꯂꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯁꯣꯛꯄꯗꯣ ꯑꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯂꯩꯅꯤ ꯑꯗꯨꯒꯤ ꯊꯣꯏꯅ ꯋꯥꯅꯨ ꯑꯩ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛ ꯔꯦꯖꯤꯅꯥ ꯃꯁꯥꯗꯣ ꯀꯗꯥꯏꯗꯅꯣꯃ ꯅꯦꯅꯥ ꯇꯥꯖꯗ꯭ꯔꯦ ꯑꯦꯛꯁꯤꯗꯦꯟ ꯐꯅ ꯊꯣꯛꯂꯁꯨ ꯃꯃꯤꯠꯁꯦ ꯄꯨꯟꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯈꯔꯁꯨ ꯐꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯁꯣꯛꯇꯨꯅ ꯄꯨꯟꯁꯤꯜꯂꯝꯕꯁꯤꯅ ꯃꯍꯥꯛ ꯃꯁꯥꯗ ꯁꯣꯟꯊꯅꯕ ꯋꯥꯈꯜ ꯍꯟꯊꯅꯕ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯃꯃꯤꯠꯁꯤꯗ ꯎꯔꯝꯂꯕꯗꯤ ꯃꯍꯥꯛ ꯊꯣꯏꯅ ꯈꯜꯂꯩꯗꯕ ꯋꯥꯈꯜ ꯈꯟꯖꯔꯝꯂꯣꯏꯗꯕꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯈꯪꯁꯣꯟꯊꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯈꯜꯕꯨ ꯌꯨꯍꯟꯕꯅ ꯊꯦꯝꯖꯤꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯃꯥꯏꯕꯤ ꯇꯃꯥꯒꯤ ꯃꯔꯝꯗ ꯍꯪꯂꯛꯏ ꯌꯨꯍꯟꯕꯅ ꯁꯤꯔꯦ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯅꯦꯍꯦꯛ ꯇꯥꯏ ꯑꯗꯨꯕꯨ ꯃꯥ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯄꯨꯔꯣꯏꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯌꯨꯝꯗ ꯆꯠꯁꯤ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯉꯥꯟꯕꯒꯤ ꯅꯥꯛꯇ ꯃꯆꯥꯅꯨꯄꯥꯗꯨꯗꯪ ꯇꯔꯛ ꯌꯨꯝꯗꯨꯗ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯦ ꯌꯨꯍꯟꯕꯅ ꯊꯦꯝꯖꯤꯜꯂꯤ ꯃꯌꯥꯝ ꯑꯃ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯔꯤ ꯁꯂꯥꯏꯉꯥꯟꯕꯕꯨ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯨꯝꯗ ꯍꯟꯕ ꯌꯥꯗ꯭ꯔꯤ ꯅꯣꯡ ꯅꯤꯅꯤ ꯍꯛꯆꯥꯡ ꯐꯒꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ ꯌꯨꯍꯟꯕꯅ ꯉꯝꯗꯨꯅ ꯑꯔꯣꯏꯕꯗꯗꯤ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕ ꯔꯦꯖꯤꯅꯥꯗꯣ ꯏꯪꯊꯈ꯭ꯔꯦ ꯔꯦꯖꯤꯅꯥꯁꯨ ꯃꯦꯆꯨꯔ ꯑꯣꯏꯕꯤꯅꯤ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯆꯔꯥꯡꯅꯔꯨꯔꯕꯁꯨ ꯑꯃꯨꯛ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯕꯤ ꯑꯣꯏꯕꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯆꯥꯅ ꯌꯨꯝꯗꯨꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯌꯥꯝꯅ ꯃꯆꯥꯕꯨ ꯁꯦꯟꯅꯍꯧꯔꯤ ꯇꯥꯕꯗ ꯅꯦꯍꯦꯛ ꯇꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯔꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯃꯤꯠꯅ ꯎꯗ꯭ꯔꯤꯐꯥꯎ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯏꯔꯥꯡꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯅ ꯊꯦꯝꯅꯧꯗꯨꯅ ꯇꯨꯝꯃꯟꯈ꯭ꯔꯦ ꯔꯦꯖꯤꯅꯥ ꯇꯨꯝꯈꯤꯕꯒ ꯃꯁꯥꯗꯣ ꯅꯦꯍꯦꯛ ꯇꯥꯏ ꯌꯨꯍꯟꯕꯁꯨ ꯀꯔꯤꯒꯨꯝꯕ ꯇꯨꯝꯂꯝꯗ꯭ꯔꯒꯗꯤ ꯇꯨꯝꯅꯕ ꯍꯤꯗꯥꯛ ꯑꯃ ꯅꯔꯁ ꯀꯧꯗꯨꯅ ꯀꯥꯞꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯌꯥꯕꯗꯒꯤ ꯃꯁꯥꯅ ꯈꯪꯅ ꯇꯨꯝꯊꯈꯤꯕꯁꯦ ꯎꯟꯋꯥꯏꯃꯨꯛ ꯁꯪꯉꯤ ꯌꯨꯍꯟꯕꯗꯨ
ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯇꯨꯝꯊꯕ ꯌꯥꯗꯦ ꯋꯥꯈꯜꯅ ꯌꯨꯍꯟꯕꯗꯤ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯧꯈꯣꯡꯒꯤ ꯌꯨꯝꯗꯨꯗ ꯁꯂꯥꯏꯉꯥꯟꯕꯤꯒꯤ ꯀꯥꯗ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯗ ꯍꯥꯏꯗꯨꯅꯤ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯅꯈꯥ ꯌꯦꯡꯈꯨꯟꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯃꯈꯣꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯂꯥꯏꯉꯥꯟꯕꯗꯣ ꯋꯥꯈꯜ ꯇꯥꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯃꯅꯥ ꯁꯤꯡꯀꯠꯂꯛꯑꯦ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯉꯛꯆꯥꯟꯅꯩ ꯍꯣꯁꯇꯦꯜꯒꯤ ꯕ꯭ꯂꯣꯛ ꯑꯃꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯅꯤ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗꯨꯗ ꯃꯥ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯀꯣꯂꯥꯞꯁ ꯑꯣꯏꯈꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯤꯟꯁ ꯑꯃ ꯃꯗꯣꯝ ꯐꯥꯎꯖꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯂꯩꯕꯗꯤ ꯎꯗꯦ ꯃꯥꯒꯤ ꯇꯥꯃꯣ ꯊꯣꯛꯄ ꯑꯃꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯥꯅꯤ ꯃꯥꯕꯨ ꯁꯦꯟꯅꯔꯤꯕꯁꯦ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥꯃꯣ ꯔꯥꯍꯨꯜꯅꯅꯤ ꯔꯥꯍꯨꯜꯗꯤ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯅꯤꯡꯉꯥꯏꯗꯅ ꯃꯍꯥꯛ ꯔꯥꯍꯨꯜ ꯎꯕꯗ ꯍꯥꯏꯐꯦꯠ ꯃꯁꯥꯗꯣ ꯁꯦꯟꯁ ꯑꯃ ꯂꯥꯛꯏ ꯃꯍꯥꯛꯅ ꯀꯥꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯃꯍꯥꯛ ꯃꯁꯥꯁꯦ ꯑꯅꯥꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯕꯨ ꯁꯦꯟꯅꯔꯤꯕꯅꯤ ꯇ꯭ꯔꯤꯠꯃꯦꯟ ꯁꯣꯏꯗꯅ ꯄꯤꯕ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯅꯣ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯉꯥꯎꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯆꯠꯂꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯇꯨꯡꯗꯅꯣ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯁꯤ ꯈꯜꯂꯤ ꯄꯨꯡ ꯀꯌꯥ ꯍꯧꯈ꯭ꯔꯒꯦ ꯈꯜꯂꯤ ꯃꯈꯣꯏꯒꯤ ꯇꯥꯃꯣ ꯊꯣꯛꯄꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯦ ꯑꯗꯨꯅ ꯍꯧꯗꯣꯛꯂꯒ ꯍꯪꯒꯦꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯣ ꯃꯗꯨ ꯎꯕꯗ ꯍꯪꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯀꯣꯛꯇꯨꯗ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃꯅꯤ ꯍꯪꯂꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠ ꯆꯤꯐꯦꯠ ꯑꯃꯨꯛꯁꯨ ꯍꯣꯁꯇꯦꯜꯒꯤ ꯕ꯭ꯂꯣꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯈꯖꯤꯛ ꯈꯖꯤꯛ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯦ ꯑꯀꯤꯕ ꯐꯪꯂꯕ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯑꯦ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯥ ꯃꯀꯣꯛꯇꯣ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯛꯑꯦ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯤ ꯈꯥꯡꯉꯤ ꯑꯃꯨꯛ ꯃꯁꯥꯗꯣ ꯈꯔ ꯈꯖꯤꯛ ꯁ꯭ꯇꯦꯕꯜ ꯍꯦꯛ ꯑꯣꯏꯕꯒ ꯃꯍꯥꯛ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯂꯧꯔꯒ ꯊꯛꯑꯦ ꯃꯈꯣꯏꯒꯤ ꯇꯥꯃꯣ ꯊꯣꯛꯄꯗꯨꯗꯤ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯒ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯝꯃꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯨꯝꯗꯣ ꯍꯦꯛ ꯈꯨꯝꯖꯤꯟꯕꯒ ꯃꯥꯒꯤ ꯀꯥꯒꯤ ꯍꯦꯛ ꯃꯄꯥꯜ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯇꯥꯔꯤꯕ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯃꯈꯣꯜꯗꯣ ꯇꯥꯔꯛꯂꯦ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ ꯁꯂꯥꯏꯉꯥꯟꯕ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ ꯇꯥꯔꯤꯕ ꯃꯈꯣꯜꯗꯣ ꯀꯗꯥꯏꯗꯅꯣ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯑꯦ ꯑꯗꯨꯒ ꯃꯄꯥꯜꯗ ꯃꯈꯣꯡ ꯑꯗꯣ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯦ ꯃꯈꯣꯏꯒꯤ ꯗ꯭ꯔꯣꯌꯤꯡ ꯂꯩꯕ ꯀꯥ ꯔꯨꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯆꯠꯄꯒꯤ ꯃꯈꯣꯜꯗꯣ ꯌꯥꯝ ꯅꯛꯅ ꯇꯥꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯕꯣꯏ ꯅꯤꯡꯉꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯃꯈꯣꯡꯗꯣ ꯀꯛꯐꯩ ꯀꯛꯐꯩ ꯊꯥꯡꯂꯒ ꯂꯥꯛꯑꯦ ꯀꯔꯤꯅꯣ ꯈꯪꯅꯤꯡꯃꯟꯈꯤꯗꯅ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯁꯂꯥꯏꯉꯥꯟꯕ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯗꯨꯅ ꯃꯈꯣꯏꯒꯤ ꯇꯥꯃꯣ ꯊꯣꯛꯄꯗꯣ ꯑꯣꯏꯔꯝꯃꯤ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯇꯥꯃꯣ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯣ ꯀꯩ ꯃꯈꯣꯜꯅꯣ ꯍꯥꯏꯁꯦ ꯁꯣꯝꯗ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯔꯣꯝꯗ ꯀꯔꯤꯅꯣꯅꯦ ꯑꯩꯗꯤ ꯇꯥꯗꯦꯗ ꯃꯈꯣꯜꯒ ꯂꯥꯏꯔꯤ ꯅꯪ ꯅꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯥꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯤꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝ ꯇꯥꯛꯂꯝꯂꯒ ꯊꯣꯛꯄꯁꯨ ꯌꯥꯕꯗꯨꯕꯨ ꯇꯥꯃꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯅꯦꯅꯦꯁꯨ ꯀꯀꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯑꯩꯅ ꯅꯪ ꯁꯪꯂꯤꯕꯅꯤ ꯆꯤꯟꯕꯥꯟꯗꯒꯤ ꯈꯪꯍꯥꯏ ꯍꯦꯛ ꯍꯥꯏꯗꯣꯛꯂꯣꯏ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯁꯣꯏꯕꯗꯒꯤ ꯄꯟꯊꯣꯛꯈꯤ ꯃꯌꯥꯝꯕ ꯊꯣꯛꯄꯗꯨꯅ ꯁꯂꯥꯏꯉꯥꯟꯕ ꯃꯃꯥꯒ ꯃꯄꯥꯒ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯒ ꯌꯥꯝ ꯄꯥꯈꯠꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯇꯥꯃꯣ ꯃꯌꯥꯝꯕꯗꯨ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕ ꯃꯤꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯈꯪꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯃꯤꯅꯝꯕ ꯑꯣꯏꯅ ꯉꯥꯡꯂꯛꯏ ꯁꯨꯝꯗꯧꯕꯅꯤ ꯅꯦꯅꯦꯒ ꯀꯀꯥꯒꯗꯣ ꯒꯨꯍꯥꯇꯤꯗ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯈꯤ ꯅꯣꯡ ꯅꯤꯅꯤ ꯍꯜꯂꯛꯑꯔꯣꯏ ꯑꯗꯨꯅ ꯅꯪꯁꯨ ꯅꯥꯔꯒ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯟꯅꯔꯝꯃꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯒꯨꯍꯥꯇꯤꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯁꯂꯥꯏꯉꯥꯟꯕꯗꯨ ꯃꯌꯥꯝꯕ ꯊꯣꯛꯄꯗꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯤ ꯇꯥꯔꯝꯕ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕꯒꯤ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯋꯥꯔꯤꯁꯤꯒꯤ
कुंथ्रा सूब तांकक मतंग असिदा लोइसिनजरे मयामना वारिसि ताबिरगा अदोमगी मोत अदु कमेंट दा थंबिरम अमदी चैनल असिबु नुखिबिदुना लाइक अमदी सब्सक्राइब नंबर काउबिगन लोइसिलकपदा मयामबु अमुकन इकुंगनो खुरुमजरी।